इमेज पाउदा मियेंग ताबिरिबसिंगबु तराम नोक्सबगलोयना खुरुमजरी ngasi maroy pau oina mafam kayada ban mahosab thorom pangthokna uzara sing thakre South Asian Institute of Rural and Agricultural Management College speaker Waikem Sana hangdokre loyena MSF ki Vice President Jugeshwar Misigi langla langjing putho haibagi dabida ban tawkre hojik mapung palo birasi India ki mafam kudimakda pangthokna bagum chaliba tha July gi tang amadagi taret phawba sayol ama supna chathagadaba humphuma palak suba ban mahosab ki tharongi saru ama oina Division Forest Office Thawbalna sinduna ngasi Khongjom War Memorial Complex da uzara kamarum thakre ngasi gi ban mahosab ki tharam aduda Wangjing Tentha Assembly Constituency ki MLA Paunam Brojen Chief Conservator of Forest Anurag Baspai IAS Deputy Conservator of Forest RK Amajit IAS Deputy Commissioner Thawbal Haubam Rosita IAS ADM Thawbal L Radhakanta Masung Superintendent of Police Thawbal S Gautamna saruk yaki Thawramaduga Marilena MLA P Brojan haikibada Forest Department siliba u thabagi thawramasi miyam hupna mahiroi sing yauna yausalakpasi yamna nungai miyam hupna u thagadabani u yaudana hingba yade udaba yade haiduna u kauribani haibasi miyam khangnarakpasi yamna nungai haiki Ban mahosab ki thawramasi Kaksing Thawbal Forest Division amasung Ideal Youth Association IYA Kaksing Wairi Ward number 1 na punna sinduna Kaksing Wairi Mantak Road ki nak yata usara kaya thakre usara thabadu da Deputy Commissioner Kaksing Nelentang Talent IS Manipur ki Chief Conservator of Forest Anurag Baspai IS Manipur Zoological Garden ki Director Gaithaulo Thaimai Kaksing Municipal Council ki Vice Chairperson KSI Jaljit Councillor Singh, Range Forest Officer Kaksing Naure Munal Maitai, Staff Singh, Ideal Youth Association ki President Moirangthem Brojen, Mahiroi Singh Atay Miyoi Kayana saruk yaki. Grass Cottage Academy Kaksing, Kaksing Higher Secondary School, Palel Football Ground, Sugnu Higher Secondary School, Wangu Lamkhai Police Outpost, Pangantabi High School, Wangu Laifam Singya Leka Youth Club, Kaksing Khunau Athletic Organization, Social Reformation Organization Waikhong, Irengban Primary School Ground Dasu Pangthoktuna, Kaksing District ki oina ngasi usara lising mari changwa rom thakre haina Range Officer Kaksing Naurem Munal Maitaina phungdorakli. Technopal Forest Division ki makhada Technopal Range na sinduna Technopal District ki manung channa leiba Aimol Satu Village ki Singda usara lisingani sangwa thakre usara thabadu da Forest Department Manipur gi Working Plan Research and Training ki Conservator Khaidem Syam Singh RFO Technopal Hanjabam Imo Sharma Aimol Satu Village Authority ki Chairman S Korsolo Secretary S K Ruisothang Khunja Singh saruk yaki Aimol Tampa amasung Phalbung Village ki Singya dasu thawramasi pangthoktuna Forest Department Manipur gi Working Plan Research and Training ki Conservator Khaidem Syam Singh RFO Technopal Hanjabam Imo Sarmana Khunja Singh da pullaga uzara lising kaya thakre hairi District Administration Bishnupurna Forest Department kaloina sinuna Khoijoman Khulen oinam amasung Ngangkha Sabalda Ban Mahosab ki tharam pangthoktuna uzara sing thakre Bishnupur District oina district asagi school sing sanabu sing lambi gi nakal sing amasung office sing yaung tongan tongan pham tara tareta uzara lising tara thana ba pandam thamli Ban Mahosab Festival asi local miyam yauna u thabagi maru oibadu miyam da khangana ba pangthokpani Festival asi Union Minister for Agriculture and Food Kanhayala na English ng zampa yankai da hodokibani ngasi gi thoramadu da oinam SG MLA L Radhakishore MLA Moirang P Sachandra Pawan Yadav DC Bishnupur P Gojendro ADM Dr. JN Anand PCCF Wildlife and CWLW Hobson Sapam SP Bishnupur amasung RK Amajit DFO amadi district level officer singsu saruk yaki
राज्य की कंज्यूमर अफेयर्स मिनिस्टर कराम श्यामना हाइक्रे लमदमसा सिनफम अमा लेतबदगी मियोय कया कंगाउनदुना लेरी वाफम असिंग असि नोंपोक संजेमबमदा तेलेम अरुण कुमार लनगई की मैनेजिंग डायरेक्टर न खुलसी वाटर सप्लाई प्रोजेक्ट अमा हौदोकपगी अथोइबक अतिथि की वरोलदा कंज्यूमर अफेयर्स मिनिस्टर न फोंदोखिबनी मंत्री न मखा तारदुना इसा इसाबु सिनफम अमा कथोकपग लोयना तौरिबा तेलेम अरुण कुमार की थबक असि सरकार नसु हेक्ता पांगथोकपा ngamde mahakna puna chakhopminabagi wakhalda miyoi chani chahum thabak piba ngamliba asi thagatningai ni haibaga loyana miyoi kaya thabak piba ngambada mantri na thagatki tharamadida lamlai kendra gi MLA Khetrimayum Birensu saruk yaki hairi Manipur की महिरोई सिंगना अहेनबा मखल की महि मसिंग तमनबगिदमक मपान लमदा लमदमसिगी सेल क्या मंगलिबा अदु कनबा ngamlagani हाइना मणिपुर लेजिस्लेटिव असेंबली की स्पीकर युमनाम खेमजाना फोंदोखरे ngasi langjing achobada South Asian Institute of Rural and Agricultural Management College hangdokpagi thoramda chief guest ki warol piraduna speaker na wafamasi phongdokhibani mahana makhata aduna lamdam asa lairiba mahiloi sang institution college amadi university ki thakta mahi masing tambada award apa kaya leibadagi mapal lamda satuna mahi tamna honabada sel manghaliba adu ngasi hangdokliba college asida tongan tonganba foreign gi language sing tamba yabai khudong chaba leibata nantana lamdam asigi miyoi sing asanaba agriculture asibu chakhotnaba honabada hena mateng pangba ngamlagani mahak masana speaker oina college asi chakhotnaba honabada pangba yaba mateng pangani haiba wafam su thamki ngasi ki tharamadida Sairam gi chairman Dr. R.K. Nimai retired IAS na haikibada ngasi hangdokliba college asi sandal lambi gi damak khalaga hangdokpa nate government ki service toramba amadi tongan tongan ba thabak tharom kaya da saruk yarama miyoi singna retirement toram matung da lamdam asi chakhot tharangi damak karigumba thabak khara paikhakke khanduna college asi hangdoklibani ahan ba khongthang oina agriculture da mai onsilibagi maramdi lamdam asta miyoi sa da humpurom agriculture na pambai oidna hingli laibak thibadi lamdamasta lau singu ki thabak suri miyoi singna masagi lau laitaba maramna bank amadi tongan tongan ba government ki scheme kaya phangba ngamdana leiri lau sanga ama ubada loksal oina laupuna lauriba phobot masing adu semdoknaba honagani lamdamasagi agriculture tambaloraba miyoi singna office ki table da file subagi hainabi adu thadoktuna field da satuna thabak suon bagi sanabi college asidagi hodokani lamdamasa lairiba miyoi singna u morokpu Nagaland na makhoigini haina phongdokrabasu makhoigi lehauda puthokliba u moroka Manipur gi lehaudagi puthokliba u moroka manam amadi mahau khenaba maramna ekhoigi oina puthokpada karichu akaiba leite haiki ngasigi tharamaduda pasoi kendra gi MLA AK Mirabai su saruk yaki Manipur gi mapangda laik tam chatpagi chobo senama mangisi masi kanba hugi sagi step amani na khanjaraganda masi phayen haijage ai lejari ba priority sidi sumnagi custodian ni semlegi kisu sarkar gi decision maker lewa udinate but ai angamba sakti da leramba mateng goi pangsage hai wa khanjaraganda komo pagasari Manipuri Students Federation MSF के Vice President Jugeshwar की मिसिगी लंगला लंगजिन पुथोउ सेनबा गाड़ी फागदबनी हाइना जुगेश्वर मिसिगी मायोता सेमखिबा JAC लमलोंग एरिया दगी हौरगा खुराई एरिया की लंबीदा बन चथदुना अमदी लंबीदा वाका इंफम फमदुना प्रोटेस्ट तौखरे प्रोटेस्ट असगी मनुंग चन्ना लमलोंग बाजार कानखिदे प्रोटेस्टर सिंग अदुना मिहापा पुथोक्त्रि फाउबा असिबा हक्सांग लौरोय जुगेश्वर मिसिदा सेनबा गाड़ी अमदी मियोय खुदक्ता पुथोउ हाइना इबा प्लेका सिंग पाइखी स्कूल कॉलेज धर्म कर्मगा मरी लेनबा सिंगदी बन छगपा सिंगना अथिंगबा पिखिदे ngasi protest aduga marina JAC convener Chitra Lakshmi na phondokibada mamang tha June gi tang 12 gi numidang pung 10 rom tabada Kumal lampa ki ISBT manakta sakhang daba gari amana Jugeshwar thengjelambadagi hospitalized toromatung June 15 da lekidabani thogdok to gi matang da marilena ba police department ta thigapina ba haijarabasu department na yana delay tawduna leire maram asna khongjang asi sangsinbani ngasidagi numidini humnigi manungda Jugeshwar misida senaba sing thidok pidrabadi makha taba khongjang sing sangsingani hainasu Chitra Lakshmi na phongdoki thajaba matamji helabani na mayam je khangbagi wang ma landana hoji lambi thingba kaithen thingba mayam tawre me amata chalan kholan ba tawdabase ji nakalam rom da chakhini haiduna so koi ni pai da bangam de aduna sarkar na kitang ahen ba miyeng sengjen biu yamna thuba matam da ngasi hayeng jibo manung da
चेनरीबा मिसक्से पुथोकपियु हाइना अपील तौजरी Central Government and State Government paikhatpa ministry singi oiba tongan ba sakot thorangi project singa mari lena ngasi district level committee for ministries ki meeting ama DC complex Sandel da leiba DRDA hall da pangthokre meeting aduda Dr. Syed Basanuddin Chairperson Manipur State Minority Commission MSMC na chair Lauki amadi Deputy Commissioner Sandel Krishna Kumar Abdul Hakim Shah Secretary MSFC amasung Mutum Ranjit member MSMC su daista phangki meeting aduda Dr. Syed Basanuddin na Central amadi State Government na paikhaliba minority singi tongan ba sakhot thorangi matangda paladuna district administration da asiguma thorang sing asi Prime Minister gi 15-point program gi guidelines singi matungina paikhatnaba hotnaba haiki amadi Deputy Commissioner Sandel Gilising Makhada minority singi sakhot thorang sing paikhatliba thabak sing adubasu Commission asina thagapa phongdoki tha sigi ani da cycle subdivision gi ichai gojeng khulda angang phabamioi sing leire haina social media WhatsApp ta thagalakpadagi mafam adugi miyamna masak khangdaba lon phangdaba mioi taruk lakpagi manungda mioi marina nanthokkhraga mioi ani khunja singna pharaga kuki inpi khunjaida sinarakpada wahang paung tawbada lon phangdabadagi mioi ani adu rims ta puklakna examine tawkhre khunja singna makhoi ani phara matungda phuraga police ta sinarakpadagi rims ta laikana khibani hairi makhoi ani miyamna angang phabani angang jabani haina phaduna phura matungda police sinarakpani animak drug sinaba oiramba yai haina thajanari lon phawdabana makhogi maming matha amadi leiphamna singba khangba ngamdri handakta Assam yauna rajya kyada social media da angang phabagi mailena bawa phongkya phongdok narakpadagi tongan ba crime kya thokkiba matungda Manipur su haiba crime asi thokkibani hairi All India Forward Bloc Manipur State Committee General Secretary Khomdang Gyaneson Haikre Myanmar border ke pillar yungbada kwathada pillar number marphumathoi Bharat ngamkhaida kilometer ahum jangsilaga yungle haina khunja sing amadi Chandel DC na phongdokhrabasu handak Imphal da lamkhiba Union Minister of State Home Kiren Rijiju na lamgi sayana balaite haina irailai na phongdokhiba du masa khaina Manipur miyamda asumba phongdokpiu wafamasi press club ta pawmisinga unabada Gyaneson na phongdokhibani Kilometer ahum hena sangsil laga pillar yungmada Bharat Sarkar kari phirep laibage haibadu lauthokadabani MU gi matangda phondoladuna BC gi mathata sangsiliba khongjang Bharat Sarkar amadi Manipur Sarkar na kari phirep laukrabage amadi athubada loisinaba hotnabiyu haiki Central Government ni kari wakalno aduga huji Manipur da laiba 7-pay commission gi lakadoriba kogi nungumi famda India gi parliament da pukatkani haidana propose tawriba Citizenship Amendment Act bill da shi putuka swai da Manipur government amasung Bharat Sarkar gi kari phirep laibage haibado Manipur Sarkar na amasung Bharat Sarkar na Manipur gi miyam da Bharat gi miyam da masa khaina makogi dai wakalo makogi thabak tawriba thabak ado mayamna thuba matamda khananbiu Manipur gi ngamkhai pithokpa yaroi yelhomi kanaba Kanglon Assembly da puthotringai da miyamda khangalu wet litter sanjitabu asumba YLPU lenga ki oja singi transfer posting miyamda khangalu hairiba kholau mari asi lauduna ngasidagi Socialist Students Union of Manipur SSUM na khongjang hokre haina lup asigi serol amana phongdarakli ahanba khongjang oina ngasi Model High Secondary School Terada hawdokre Manipur gi ngamkhai saruk lansilaga yumlonaba Myanmar na lam khopsalakpada Manipur lenga amadi India ni tumina election kibada natana sayet na balaite haina phondolakpa si Manipur gi lam pithokre haibani Manipur gi ngamkhai kanabagi dama ipai pu kaya gi thawai lising katuna lakhibani Manipur gi handagi lejarakpa ngamkhai bu India na hanjen yumlonaba lebak singda pithoktuna lakli hojeksu amohana kwathagi akoiba saruk yauna Manipur gi pak chawkhraba lamgi saruk soksinna yumlonaba Myanmar da lam lokslakle Hiramasida miyam media amadi political party kaya satuna yengselurabani asuk luba wafam asibu Manipur lenga amadi India ni na khangsin usinadana leithokpa haibasi Socialist Students Union of Manipur SSUM na kaidonungda tumina leithoklaroi Manipur gi ngamkhaibu miyam khangandana Manipur amadi
India lengak anina huralona da pithok lamba thawong asigi sabchana lup asina sinduna miyam goloyana iho sangsilagani haina su serol aduna makha tarakli Tengnopal district ki manung chana laiba kwatha khunjawda handak tha ama ani asida kun asida puk nungsit karaga khong hamba amadi lok laihau tawbagi layong sing kanna laisat oina satharakle hairi Pawasitabaga Primary Health Center Moregi MO in charge Dr. Santi Kumar gi miyang makhada ngasi Dr. Nurul Habib Amadi M Pradeep Kumar Senior Health Supervisor yauna medical ki team amana kwatha khunjaw da leiba PISSC da lemna layang bagi camp amang ngasi pangthokre kwatha kunasida handak tarokliba layong sing asigi matangda kwatha village authority ki member A Budi Maiteina phondorakpada kunasida hida langthaki khudong chaba phangdaba amadi lambi thong phatabana ana yek sing lakpadasu yamna khudong chahande amadi haujik laisat oina khongam laihok na singba satharakliba hiramasi matangda mari leinaba department amadi sarkar asna miyeng sangu haina phongdokhi ngasi gi layang baduda anaba yangkhayam panlom layang ki loyana hidak singsu lemna pikhi Dr. Nurul Habib na phongdorakpada layong sing asi ayam baloina manabana thaknaba singdagi oiramba yai haina singnaba lai phongdorakhi Imphal ki Sagolban Moirang Lerakta Leiba Mother Care Center ki campus da Child Dental Clinic ama center asigi managing director KS Ratan Kumar na ngasi hangdokre Child Dental Clinic hangdokpaduda KS Ratan Kumar na phongdokhibada clinic asi lamdam asigi angang singda sauna kanaba piragani haiki agi sina khoi saba khoi chini gum chaw tam glucose gum saba na tragani ya da napsan laga le hodna ba dungana ya da napsan le horgadi debris wena le horga adagi pumda ba tawari infection da togi le benina adagi potuma koina kya to bitare aduga ya di anira prasto bisima se koi yamna strongly Uzbekistan ki Tashkent laiba Jar Sports Complex ta mamang tha June ni tang kuma pandagi satliba tha July ki tang ama phaw tharakiba International Jit Pune Do Championship isingita panda India ki mahusindun saruk yaruba sanaroi sing asi Imphal Airport ta thunglabag loyana makhoi gi lekai ki miyamna oktuna harau tayamna phongdok pagloina puning thawat khre ngasi okiba sanaroi singdi El Sarju Devi Anderson Yumnam Samson M ni Championship aduda El Sarjuna Sub Junior Girls ki KG Yankhai Mathogi Light Contactor Goal Anderson Yumnamna Sub Junior Boys ki KG Kunipan ki Light Contactor Goal amadi Samson M na Junior Boys ki KG Humpugi Light Contactor Silver Loraki Panbaya badi Championship sida sarya ki batai players sing M Nelson na Sub Junior Boys ki KG Nipu mangagi Full Contactor Goal Dr. M Ibomjana Senior Male Weapon Ponds Competition da Goal amadi Dr. O Sana Yaina Senior Hands Pong Competition da Gold Medal Loba ngamki Makhoi busu ngasi airport ta thunglakre Dr. M Ibomja amadi El Sarju Chanubo ukhongsang da laiba Stan Blooming Flower School gi mairoi sing oja sing amadi laikai miyamna harau tayamna oktuna puning thawakre All Manipur Students Union MSU Yaipok branch na sinduna handak haidokiba kosem gi class 12 amasung bosengi class 10 examination singda Yaipok maikai gi oina mai palaklaba sing maraktagi khwaidagi mark wangba amadi position taraklaba mairoi sing khangatuna puning thagotuna Port Meritorious Award yenthokpagi thoram ama ngasi Yaipok High School Yaipok da pangthokre tharamadida wangkhe mesigi MLA Kaisam Megachandra Singhana athoba mithong MSU headquarter ki General Secretary Soibam Anil Kumar na tharamapu aduga Yaipok High School ki headmaster Kaisam Joy Singhana akhanaba mithonglan oina saruk yakhi MSU Yaipok branch ki manung delaiba ma khwaidagi wangna phangba mairoi singda citation momento amadi lengyan pi amamangaloya na piduna mairoi singbu puning thagatki Amaromda MSU Kaksing District Committee na class 10 amasung 12 pass tawraba mairoi singda manamathum piragani lakliba tha sigi mapaning thokaba numiki ayuk pung 10 tabada pangthokadaba thoram asida mana sing asi piragani bosem na loba class 10 amadi kosem na loba class 12 exam singda chada marphu gi mathakta mark phangba private school singi satra satri sing amadi district asigi government school sing dagi pass tawba satra satri khudingmakta mana pigani hairi Mari Lainaba Satra Satri Singh na Marksheet Singh MSU Kaksing District President Thinguzam Kiran Maitai da Pisin Biraknaba Khanglakli Marksheet Singh adu Kiran Maitai gi
contact number 8974905095 amuka hana 8974905095 ki kuthangda WhatsApp ta thabir pasu yagani. Library and Information Center Kaksingi Auditorium na pangthokadaba mana matum yenthokpagi thoramasida chhatra chhatri khudimangna saruk yabinabasu serol asina paujalakli. Lamdamasa lairiba government employees in Mutare Suba Pay PU Habadabi Torodangasi Agriculture Department ki employees in a department sta waka impam pamdana protest tokre waka impam asigamerena All Manipur Agriculture Department Employees Welfare Organization ki spokesperson El Sanatombana Haiki. Strike to the Michamaga Mangani Boxurbo Matamasida government Sida came to Hanna David and a labor say employee right but Penny Highlight and say Aduna Koiki Ladiba government Asina Central Liba Johnny Mystery Council Central Liba says by strike a city Kumbiduna Ubiduna Hide Bitimanasia to Bitupi. Uttar Pradesh ki Firozabad bike tongduna lakpa sakhang dawami anina Rashtriya Swayam Sevak Sangha RSS ki Wakara Makaptuna Hatkre, Sai Kuntra Marishuraba Sandip Sarmabo, Dayanagar Lambi Amada Ateka Singatuna Kapna Hatkibani Haina, Police ki Pauna Hairi, Kahena Soklaba Sarmabo Hospital da Purakpada Dr. Singha, Siraga Purakle Haikre, RS Waka Singh BJP ki member Singamasung local MLA Manish Asizana, Sarma Hapaki Pautabada Hospital da Laki, Mihat Adugi Matang da Tizili Adubu, Kanamata Su Pavadi Laitri Hairi. Amaromda, Uttar Pradesh ki Hamirpur town da Myoy Marina Nupi Amabo gang rap sathakre Maralera Myoy Singaduna Nupi Adubu P Thongandana Bilas Aduda Hoiduna Puki Haina Nupi Adugi Mapurabana Pondoki Nupi Adu local hospital Amada Layingli Nupi Aduna Mayumda Matomta Laringada Patar Myoy Singaduna Namduna Yumda Sanglak Laga gang rap Adu Sathakibani. Indian Penal Code ki section number Sahung Kulumdu Emasung Sangwa Marigi Makada case ama register tokre. European Union dagi puslakpa car singda tax down logani haina US President Donald Trump na kian kibada German Chancellor Angela Merkel na Trump ta section wa thamkre hairi Donald Trump na Europe China gumba phataba oiba yai haiba wafam phongdokpa laikhrabani Europe car singda tax da kun logani haiki Europe na su US product singda tax down lakhakre hairi Merkel na parliament ta haikibada service singi matang da di yaudana goods tamak masing thabai basi all fashion sanadraba thongni sanabagi pauda Russia na yumbu oina pangtholiba kunmathoi suba World Cup asigi oina team Nipan quarter final lineup tokhraba team singdi Uruguay, France, Russia, Croatia, Brazil, Belgium, Sweden amasung England ni ngarang sanakiba aroiba pre-quarter final match ta Sweden na Switzerland bo maithiba piduna quarter final stage yokibada natana England su quarter final yoki quarter final yoraba team Nipan sing manungda Uruguay 1948 amadi 1950 da anirak hana World Cup ki title lokre France World Cup asigi history da 1950 da winner oikre Brazil na World Cup asigi history da khwaidagi masing yamna winner oikiba team ni team masna 1950 1950 1950 amadi 2002 da mangara hanna winner oibadantana 1950 amadi 1950 da su anirak runners up ki mafam kanba ngamkhrabani England World Cup ki history da 1950 da winner oiba ngamkhre saknairaba team singa sidanatana atai Russia, Croatia, Belgium, Sweden singbasu thoidokna singthaningai oiba team singni quarter final jangkraba team ni panasi thengnabada karamba team marina semi final stage yogadage haibadu malemgi miyam na ngainari World Cup asi quarter final July 3 tagi hogani ahanba match nimidang pung 3 makhaida France ka Uruguay ga thengnagani ani suba match na nimidang pung 12 makhaida Brazil ga Belgium ga thengnagani July 3 na Sweden ga England ga nimidang pung 3 makhaida thengnagani ani suba match na yumbu Russia ga Croatia ga numidang pung 12 makhaida thengnagani match asi World Cup stage ta araiba match amata oidabana magi leba ki mingchat thamnabagi damak makhoi gi sakti adu unaduna sanarakani handaki World Cup asige match yenglubada team mayambagi sanaroi sing skill thoina khenaba laitrabasu naha oiriba sanaroi kayagi speed singthaningai ni Hauziarabada Maroya Pamka na Tamzari. Mafam Kayada Ban Mahosap Thoram Pangtotuna Uzara Sing Thakre,
South Asian Institute of Rural and Agricultural Management College Speaker Y Khemchana hangdokre loyena MSF ki Vice President Jugeshwar Misi gi langla langjing puthou haibagi dabida ban tawkre ngasi gi di image pawdam pizaba matang ngasi loisinjare miyeng tabiriba singbu khurumjari